Ministry of Road Transport and Highways (MOT) Government of India ki makhada 𝗕𝗢𝗢𝗣𝗑 hangleba Institute of Driving Training and Research Center IDTRC Chief Minister N Birena ngasi sangakhre. Department of Transport na sinduna pangthokiba thauram aduda Transport, Veterinary and Animal Husbandry gi Minister Qasim Wasum, PHE amasung Consumer Affairs, Food and Public Distribution gi Minister 𝗟𝗚𝗓𝗔𝗏, Rajya Sabha gi Member Ningthau Sanajaw Semba, 𝗕𝗓𝗏𝗣𝗡𝗢𝗒 AC gi MLA Nurul Hassan, Manipur Lenga ki Chief Secretary Dr. Vinit Joshi amasung Transport Secretary Michael Achomsu saruk yakhi. Thauram aduda Chief Minister na hai Manipur da yumthong khudingi gari macha achauba amamam loina leinari miyamna lau ingkhol yolaga gari leinari adumoinama gari thawbagi chatna kanglondi ningthina khangba amata yaudi gari thawba matamda mamai matau karamna laigani gari maning karamna hangani gari amaga lamnabagi chang kayam oigadabano haibana chingba sing adu ningthina khangde nampu sapuda gari thawi haike Mamangda thokliba irang asi kuki amasung maitegi marakta khatnabani mising yamba maitei singna masing yamdaba kuki singda myot minai chathabani Christian amasung Hindu gi marakta khatnabani haibana chingba lana sandokiba mayam aduna irang asi loishinba ngamdabani adubu ngasidi lan asi Myanmar amasung Bangladesh da leiba lalhawluk kharana Manipur da leiba lalhawluk kharaga Pullaga India gi mathakta lan hobani haiba India na khangle amadi center amadi state na masi chapchana thengnana ba phirep lore hainaso phongdokhe mayam selisa sing ima sing noi ko yam warum mabani ai khang han taki tha mari manga sida karino tawri se kari thoga dabano karino tawri si bo haida aduna waganu isor leibani ngasidi ai khoi gi Manipur gi thoi ba thogok se Manipur da thoi ba thogok si santom mayam do ha dharmaga Christian ga Hindu ga khanabane ye ha kuki ga maitai ga khanabane ye ha masing yam ba maitai na kuki masing yam da tawbane ye na santom mayam do ngasidi punamak loina nungsin na humthokra kanda Bharat Sarkar gi mayokta adugumba Bharat pu thugai ba pamba Myanmar amadi Bangladesh ki lalawbu singna Manipur da leiba lalawbu kharaga pullaga Bharat thugaina ba tawbani haibagi chap chap Bharat ki fireb lograbani aduna aikoi masen gi adugi adagi aikoi bu kanana kaidogda ke habi wakhal thadopiro center na madugi daita punam state government na madugi daita punam lor kanda koi isa isan sing lairiba mayam punamak se praja ga punna tanal ga ngak ba habi se koi gi kan ba habi se koi gi amata ngai ba fireb ni